ngasi ayu phong hiba tungan manipuri si phong singdigi maru oiba I pausing khonga sarakana manipur top channel gi mekedi gi mayam da share da uzagi ahan bada school warden mahairoi ahum lisai kai bi makai phukre yu ngaw school warden amana hostel da leiba mahairoi ahum lisai kai ba makai phubada mahairoi amadi ka hena sokpadigi khang mangam da duna mayum da senthorakre mari leinaba CWC na police ta FIR ama lakhot handuna senariba warden Pahananaba sem sakre tabada nuaitaba thaudo asi Imphal Eastki Sakmai Police Station konba Kangla Tongbi da leiba Cecil Asian Mission School gi hostel da ngarang numaijung numiki numidang pung 8 rom tabada thokibani press na phangwa paw gi matung ina hairibadi yu thakchilaga hostel da leiba mahiroi sing phuriba warden adugi maming Lamthenglung kawi aduga mana dakpham taba makai phuriba mahiroi adudi class 12 tamliba singni Say Tarataret ki lenga ngatni Namid aduda warden asina yu ngaurga mahiroi ahum aduna lairiba hostel gi kar sanglak laga numidang pung taruk ki lairik tamba karigi laktribano haina hangbaga loinana lisai amana makhoi ahum bu pungkai kai pa makai phukhi thaudok tuda mahiroi ahum adugi manangal khong amadi khut ki saruk sing dakpham ngata ngaikhi mama mapa singna Sokliba sing adu yengba ngamnadre warden aduna phubadagi soklaba mahairoi ahum adugi maraktagi amadi senduna khang ngamdabadagi ngasi ayu hostel dagi yum tamna senthoraklaga thaudo adugi paw adu tamnarakhibane amaromda CWC Imphal Eastki makedigi thaudo adu haksidna lawbaga loinana warden adugi mathakta lokhatpham thokpa thabak sing lokhanaba mari leinaba singda direction piragani haidi Lanai School amadi hostel salariba singna JJ Ek amasung RTE gi Ek sing mamutta na khangbiu hairiba Ek sing asi mamutta na khangdabadagi asiguma nuaitaba thakdok sing asi hehet tholakpagi maram oiribani hainasu angang singi hakki matangda thabak toriba singi maikedi gi phongdorakle haina pawsina sumakhatari atopa pawamana jail da thajinkre mamanaba oina khangnaba mabu ningai sangdanabadagi masagi dukan gi se kaknanaba horse blade na sibi aba mongna mangak samda leli haibada senaba Lamphel supermarket ta printing shop oina horizon ko dukan hanglama singjamai singa makha yanglem lekai digi nelset namai rakpam sei kuntragum de apokpa noret namai rakpambu CGM Imphal West na judicial custody remand pikre Thaudo si thasi taratreki numidang wairam pung taruk khare helakpa aduwaida thangal bazar da leiduna dukan hangliba paras manigi masanupa Rosen thaunauzum sei kunthra humdoina phone gi khuthangda mamanaba equis oiriba sigi Lamphel da hangba dukan da satuna mamanaba mase ningai sangdana badagi thaudok thokhi Thaudo asiga mari lainana police na Equis Nelson bu phaduna wang pong sathaba matamda Equis asina haikibadi Rosen thaunawjum Elias Mosa asi haukibasai Englishing ani dagi hauduna mamana bo ina tinarakhi Mosa na numit aduda phone gi khuthangna Lamphel da leba Equis asigi dukan na numit adugi numidang pung 8 fawbagi manungda unasi hainaraba matung numit adugi numidang wairam pung 3 makhairom taba Matamda victim asiga loinana Nelson ga makhoigi dukan manung tamna sangminarakhibne victim amasum Equis anigi marakta ningai sangdanabagi thakdok sing thokhi police na sathrakpa investigation ga mari lainana dukan adu lairamba CCTV gi footage gi video record sing case asigi evidence oina launaba hotnabada Equis asina mangjongna muthalamkhi amadi Equis asina sijinakiba firol phaw losinduna case asigi khudam changdam sing mahanana bo hotnaramkhi Thaudo asigi matangna police na Nelson bu ngasi judicial custody remand pibinaba CGM Imphal West da puthorakhi police ki remand player adu tarba matung Nelson bu judicial custody remand pikhibani haina supawsna makhatana phungdorakli atopa pawmana class 12 exam May 5 dagi hauragani Council of Higher Secondary Education Manipur Question Lobo Higher Secondary Examination HSE 2021 lakliba May 5 dagi hauragani haina Kosiam gi secretary na ngasi thokiba notification amana lapthokre notification asigi matung ina council gi controller of examination A Surkumara HSE exam 2021 gi timetable su phongkre timetable asigi matung ina May 5 dagi HSE exam 2021 asi hauraga June 8 phaw sathagani aduga Practical examination sing June 9 dagi June 13 phawgi manungda loisingadabani haidena su pawsna makhatana phungdorakli
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ LPG ꯕꯨꯂꯦꯠꯅ ꯊꯣꯝꯕꯗ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯇꯝꯅ ꯂꯥꯛꯄ LPG ꯕꯨꯂꯦꯠ ꯇꯦꯡꯀꯔ MN04P0418 ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯤ ꯈꯨꯂꯦꯟ ꯃꯅꯥꯛꯇ ꯊꯣꯝꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ YK ꯔꯣꯀꯤ इल्टोन कानी सही 53 अपोक्पा लेखिद्रबा YK लुइकांग कौवी महाक मयांखांग निंगथौफमदगिनी ट्रक अदुगी ड्राइवरना इबोमचा कौवी महाक्ति नानथोक्तुना सेनख्रे हाइरि थौदो अदुगी मतांगना नेशनल हाईवे नंबर 2 दा थोखिबा थौदो अदुदा सेनरिबा गाड़ी अदु मपुना ngasi नुमिदांग पुंग 8 फावगी मनुंगदा क्लेम तौरद्रबदे बन तौरगनी हाइना खुंजासना फुंगदुरगली हाइनासु पाउसना मखातारी अतोप पाव अमना सुमांग लीला काउंसिल की थबक थोरम पुनम खुदक्तगी बॉयकॉट तौनब वारेप लौख्रे। मणिपुर स्टेट सुमांग लीला काउंसिल ना लोकल केबल टीवी सिंग ओइरिबा ISTV नेटवर्क इम्पैक्ट टीवी अमदी टॉम टीवी दा हौजिक चथरिबा सुमांग लीला फेस्टिवल असि कापके हायरबदि लुपा लिसिंग यांखै फिरओ हाइना डिमांड तौरकपबो आमजो अमदी एडिटर गिल्स मणिपुर अनिना यानिंगदबा फुंगदोक्तुना काउंसिल असिगी थबक थोरम खुदिमा खुदक्तगी बॉयकॉट तौनब वारेप लौख्रे। वाफम असि All Manipur Working Journalists Union Amzugi Secretary Khwerapam Naubana Thulakpa Sirol Amana Haibani Sirol Asina Makhatana Hai Ngasi Manipur Press Cup the Pam Giba Mipam Madura Lamdamasigi Amasum Sumang Lila Yauna Art and Culture Sakwanaba Amasum Yokanaba Honaba local media Amadi local cable TV Singna Loro Riba Tongdang Muna Tairaga Ciel Karagdamak Miyoi Karada exclusive right pीनब होटनब मानब खोंथांगसी आमजु अमदी EGM की हाना लौखिबा वारेप की मायोक्तनी हाइना लौवे हाइरि वारेप असिगी मतुंग इन स्टेट लेवल अमदी पब्लिक इंटरेस्ट की थबक थोरमसिंगदा लेंगा अमदी लेंगा की ओइबा लुप लेंगा की सेंथंग फंगदुना पांगथोकपा स्टेट लेवल की थाकता पांगथोकपा प्रोग्राम सिंगदा मियाम पुनमकी राइट टू इन्फॉर्मेशन लई हाइना लौजरगा कनागुम लनाई मियोय नत्रगना लुप एसोसिएशन ऑर्गेनाइजेशन NGO Society amadi exclusive right pibda amju amadi EGM na boycott yauna atopa pambaina thengnanaba haibani hairi Manipur gi sumang lila phambak lila isai lila asi sahi sa kayadagi lerak labusu local cable TV lakpadagi masibu magun hapadana tana sakhatnaba khotnabada local cable TV singna selamata laudana support tawduna lakpani अमरमदा लोकल मीडिया सिंह ngasi फावबद सुमांग लीलाबु सखटनबा अवांग थाकता होनदुना लाखली अदुबु लेबक थीबदि सुमांग लीला पार्टी सिंह अमदि लोकल केबल टीवी सिंगा लैनरबा अफबा मरी असि मणिपुर स्टेट सुमांग लीला काउंसिल की ऑफिशियल खरना मांगथोकनबा होनरे हाइरि ममांगी सहीदा केबल टीवी अहुम असिदा मणिपुर स्टेट सुमांग लीला काउंसिल थमनबा टीवी अमदि सेट बॉक्स फाव पीनबा हैरकपदगी पीखिबा लैख्रे मखा ताना हंदक लुपा लिसिंग यांखै पीनबा डिमांड तौरकले मथंग सही सिंगददी सुमांग लीला काउंसिल न करी डिमांड तौरकनी हाइबा खंगद्री असेंगमदि लोकल केबल टीवी सिंगना नमदुन मियामदा अमुक उहल्लिबा लीला सिंग असि लीला पार्टी सिंगना लेकाय लेकायदा सनबा लोयरबा मतुंग अमसुम लीला अदुगी CD कॉपी मियामदा फंगलबा मतुंग केबल टीवी सिंगना लीला पार्टी अदुदगी अयाबा लौरगा केबल टीवी दा मियामगी खलगा लेबना थाजबनी हाइरि सुमांग लीला काउंसिल की थौपुरीब नत्रगना काउंसिल असिगी मरी लेनबा ऑफिस बियरिंग सिंगना सरुक याबा प्रोग्राम सिंगबु खुदक्तगी बॉयकॉट तौनबा वारेप लौरे काउंसिल न लौरिबा फिरेब असि हंदोकपगा लोइनना आमजु अमदी EGM दा मणिपुर स्टेट सुमांग लीला काउंसिल न सोयख्रे लानख्रे हाइद्रिबा फावबदी फिरेब असि हंदोकलोय हाइरेनसु पाउसिन मखातान फोंदोरकली अतोपा अमना मौ अमा मांगख्रे आइगी नुपी हौखिबा तांग 19 था अहुम इंग्लिश सिगनिगा 19 गी नुमिदांगी पुंग 9 दा आइगी युमदगी थोखिबदगी हंजिलक्त्रे माना थोखिबा मतमदा हाफ साट ब्रेड मचुगी अमा लिखी फनेक डार्क ग्रीन मचुगी सेटकी अमसु स्लीपर व्हाइट कलर री तोंखी कनागुम्बना थेंगनबिरबदी मनाकनपा पुलिस स्टेशन नत्रगना मखादा सही तौजरिबा इशारा पाउ पिबिराओ साइट लाइरेन मयु बेकर Kairau Awang Lekai 8014730437 नत्रगना 9383066075 नि लोसिलपोइना अतोपा पाउखरा ओ हेनरी रिजाइन तौगदरा हाइबंगसी खंगलगनी लेबासिगी कॉन्स्टिट्यूशन मिखल माय पाक्त्रिबा मियो अमना था तरुक्तगी हेना मिनिस्टर ओइबा यादे हाइबा लैखिबा मरमना सोशल वेलफेयर मिनिस्टर ओख्रम हेनरी रिजाइन तौबा नत्रगना तौदबा हयेंग नुंगथिलगी पुंग 5 फावबगी मनुंगदा खंगलगनी
MLA gi pham thadokraba Okram Henry mamang sai English ni ga kun gi September kun gi marida minister oina wasak lokhibani matam asidagi paraga hayeng phawbada tha taruk mapung phare hanadagi hauna satnarakpa matung inadi hayeng asi ma ki minister oibigi matam loire masan resign tawgadra natragana minister na mak pu mafam lathokadra haibadu lepkadabada mangairabani Thazaba yaba mafamdagi phangwa pauna hai Okram Henry na ngarang Supreme Court of India da maki minister oibigi matam asi sangdok pinaba writ petition ama thakre maki mathakta leiriba election gi case matam sana haidok pidabana maram oiraduna mikhal ama pangthoklaga makna mihut oiba yabigi khudong saba ama hauzik phawba phangma ngamdri haibasina maki maru oiba player oiramgadra haina thajanari adumakpu Henry gadi paw amata phaunaba phangdri haina paw sina makhatari atopa paw amana Uttarakhand gi minister Tirat Singha Rawat COVID-19 positive oire Laibak asida COVID-19 gi laina laisana amu hana akanba sathing piba horakhiba go loinana active case masing ju hana na yengnarubuda ka hena wangkhalakli Maharashtra yauna atopi state kharana COVID-19 gi laina laisa thuna yangna sandorakpadigi miyamna mipainari ngai mara asida Uttarakhand gi minister Tirat Singha Rawatsu COVID-19 positive oikre hairi masagi sai humpuga manga rom suraba BJP gi lusingbasi mahaki Twitter account phongdorakhibagi matungina mahak masa COVID-19 test tawrubara positive oiramle mahak hauji self isolation tawduna leiri Dr. Singhi pokta amatungina mahak self isolation tawkhibani mahak haksangi phibam normal oiri amadi miyamna mipainingai oide haukiba numit kharani asida mahak loina khiba miyoi singnasu COVID-19 test tawthoktuna section tharang paikhatnaba minister asina appeal tawrakli